Diabetes ko loy na hingliba sing tha magi manungda control to bangamle. Urea creatinine wang basu tha magi manungda hanthaba ngamle. Kong hamba nungai tabasu numit manga nigi manungda fahan bangamle. Piles saibadi nungsang nabasu chama da chama fahan bangamle. Cholesterol wang ba numit kunida normal oy bangamle. BP wang basu tha magi manungda normal oy bangamle. Fatty liver oy basu tha magi manungda fagat han bangamle. Pumnamak natural oy ba hidak makalna layang jabani. Hakchang da sokadaba side effect amata laite. Makata na hidak chabagi mathaw su tararoy. He na kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Kromjari good afternoon lit TV ge test so cartoon ni mahau meng ta virus Muhammad Taram chari maro dang sim fala funga pau si singe cartoon singda cartoon nisina kari haining liba kari phonok liba kari wakal khalan ni bai bu yam sarong thamjage an da lokat jage sanga express ki onthok panida hariba cartoon si yeng view yam phajaba cartoon ni khoi hangoi kaujeng khoi gi di ega BBS ke di minus hanga uche koya sasum sai tharaga haibadi moida khoi gi symbolic one sinaraga tawba myama with the represent or Sinama Amad Sinabdoni Adana. Today, Sagi Hangwishna Hide Langtray Kanana Chai, San Nachai, San Nangdiki the Bugi Chai, San Zenana Senbide, Nangdiki the Bugi Senbidriba, Nong Tai, Nong Nangdiki Tariba, Hangway Kongi, with tiny Pai Pudo, the Rematang, Amana Makanana Sum, Kaitare correlated on Nabudo. Ada si from Geneva, Katabi to Naman, Tawni market, the way to Adun Tawni, Matang Haida. Hangwin and Nika Konginoaga, Gumitai, the Kong Germany have the Adumadi, where I never did. Ada, they call Junction Hide. Sini, how's it Tambalga Kubaka Tongarisha, Miamna, the Tanning Germany, Hazi, Tambal Kubaka Tongarisha, Kanana hire Kanano to Kangler Pony, Kanano Tongarisha, Tambal Kanano, Kubaka Kanano, I don't know Hazi, Praza Singi, Wakalunda. Amaga zik long the Gimatam Nati and the Prazasing and Laura Pudo, Masai cartoonist, the Mag cartoon Zikutanga Laura Pudeva. No, Yare, Amaga Tajan, but Loinama, Tambal Su, Kubak Tagi Olak Bani, Miama, Kubak Tagi Tambal San, Kibani, Miama, Loinama, Maguni, Gun Kangabangakani, Anama Aduna, this way the Loima Haidung Narakan, Dum Tominarakiba, Dora, Ranbagi, or Little Narakani, having Humbug, that one on a phone of Labani, and house the Launava, Sakar, Simakanda, Lunati Narakani, Kendrigi, Sakotaranga, Tabak Tadarak, things and grey kind of Launava, Mamakoi, she started with Hazikadum Amagamaga, Launabagi Matam Nate, Sahi Amaga, with her Num Suzela Abani, made home the party June, July, August, Tahum Suzela Abani. Tahum Hilabni, Tamaris and Hilabni, me a hum dakoi, and a hoi Tahi any Pabagi, and the Bersit on the Bangadi, Brana, any Hazabudo, other film to Neduna. So I said Amagamofna, but Nanga Tonima, Dukanai, Tona do the Hado. Last the Migi Kumintai, no Kongjavani, Bukari Matole, and Hibdo, the put to the neighbor. On a sumo post, talked about the Honimagi Apambaduni, was I cartoonist, only say, and Pazaba, say one to labor cartoon near the 8 times again. But on the lyrics, Nakosana Labaki, Lower than I have. Where the nice Nadum see Hapet Manabadum, I am at the Sigi symbol, even I got BBS the Sinam Nedu, as the Zoom Sinar Padum Yawi, I got BBS in Manipur, see May Chagadi, Kang, Tangalaga, May Horuga, Manipur Map Tabudu, Sisu Aquedum, Hybrid Manab Haitare, say that Taunaleba, Kanguni, Hagdak, Elagaleba, Nimbakui, 13 August, Naxal Pugalina, Tamakba, cartoon near the Hare. Karimatono. Athobu Pio, Sagi Taunap of the Harakon, Manipuri Mas and Harakoni. I would not see by Yaman Kibana, Tibum see you Kribina Namasena, Sagi. Yam no one a labor, May see the Kang, Tangale, Kang, the Manipuri, Ngobuni, on Yam Sana Kang, the labor guy in the Manipuri, Ngora Labani, Manipuri Mase, Yam Ware. And the Kariki wine to river, a toba meamsina, I am 13 August, Lord and sing their gani, they shook at the from the Adumba, told with singing Sam Susing Duni, Zadano Dani, reaching Zedana, Manipuri Mazi, Kram, the Lirima,
ꯁꯟꯗ꯭ꯔꯦꯝꯕꯤ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯗꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯁꯤꯗ ꯈꯥꯡ ꯃꯊꯛꯇꯨꯗ ꯃꯅꯤꯄꯨꯔ ꯃꯦꯞꯁꯦ ꯉꯧꯔꯤꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯐꯤꯕꯝꯗ ꯑꯗꯨꯅ ꯏꯃꯥ ꯅꯪꯒꯤ ꯅꯇꯧꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝꯃꯟꯈꯤꯕꯅ ꯐꯤꯕꯝꯁꯤ ꯌꯧꯈ꯭ꯔꯤꯕꯅꯤꯅꯦ ꯅꯃꯥꯁꯦꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯈꯨꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯋꯦ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣꯋꯦꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯝꯃꯒ ꯂꯩꯄꯨꯡꯅ ꯉꯥꯏꯍꯥꯛ ꯑꯍꯟꯁꯤꯡ ꯐꯝꯃꯒ ꯑꯗ ꯍꯥꯏꯔꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕꯣ ꯍꯥꯏꯅ ꯃꯥꯏ ꯃꯔꯨꯞꯁꯤꯗ ꯍꯪꯕꯅꯤ ꯑꯗ ꯃꯥꯏ ꯃꯔꯨꯞꯁꯤꯅ ꯈꯨꯝꯃꯦ ꯁꯥꯟꯇꯤ ꯂꯥꯛꯂꯦꯗꯤ ꯍꯥꯏ ꯕꯣꯝꯒ ꯅꯣꯡꯃꯩꯒꯗꯤ ꯑꯗꯨꯝ ꯀꯥꯞꯂꯤ ꯃꯥꯜꯂꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯍꯟꯖꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝꯗꯨ लाꯎꯕ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯊꯕꯗꯤ ꯂꯦꯞꯇꯕ ꯑꯗꯨꯒꯤ ꯅꯍꯥꯟꯁꯨ ꯇꯧꯔꯤꯅꯤ ꯖꯤꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯄꯦꯛ ꯁꯥꯏꯟ ꯑꯃ ꯇꯧꯅꯔꯦ ꯍꯥꯏꯕꯒ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯀꯥꯞꯊꯗꯔꯛꯏ ꯃꯌꯥꯝꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯨꯡꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯁꯨ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯅꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯍꯟꯖꯜꯂꯦ ꯍꯥꯏꯔꯒ ꯍꯣꯏ ꯁꯥꯟꯇꯤ ꯍꯟꯖꯜꯂꯦꯗꯤ ꯍꯥꯏ ꯑꯗꯣ ꯕꯣꯝꯒ ꯅꯣꯡꯃꯩꯒꯗꯤ ꯑꯗꯨꯝ ꯀꯥꯞꯄ ꯃꯥꯜꯂꯦꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕꯅꯤ ꯁꯥꯟꯇꯤ ꯍꯟꯖꯜꯂꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯩꯔꯗ ꯏꯪ ꯇꯞꯄꯁꯦ ꯂꯩꯔꯗꯕꯅꯤ ꯑꯗꯨ ꯏꯪ ꯇꯞꯄꯁꯦ ꯂꯩꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦ 3ꯗ ꯆꯍꯤ ꯑꯃ ꯐꯥꯈ꯭ರೆ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥ 3 ꯆꯍꯤ ꯑꯃꯒ ꯊꯥ 3ꯁꯦ ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯁꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨ ꯍꯥꯏꯅꯕꯗꯨ ꯑꯃꯨꯛ ꯉꯁꯥꯏ ꯀꯥꯔꯇꯨꯟꯁꯤ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯑꯉꯥꯡꯁꯥ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯃꯨꯅ ꯍꯥꯏꯗꯤ ꯑꯐꯕ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯇꯝꯕꯤꯕꯅꯦ ꯍꯧꯖꯤꯛ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯕꯗꯨꯅꯦꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯃꯨ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯅꯕꯗ ꯁꯥꯔꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯁꯤꯗꯩꯗꯅꯤ ꯍꯣꯏ ꯃꯌꯥꯝ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯍꯦꯟꯅ ꯁꯤꯗ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯆꯪꯉꯛꯄꯅꯤꯁꯨ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯦꯛ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯂꯩꯔꯝꯕ ꯀꯣꯟꯁꯦꯡꯗꯨꯁꯨ ꯉꯁꯥꯏꯒꯤ ꯀꯣꯟ ꯁꯦꯡꯗꯕ ꯃꯔꯛ ꯍꯦꯛ ꯆꯪꯈꯤꯕꯗ ꯑꯗꯨꯝ ꯀꯣꯟꯁꯦꯡꯗꯣ ꯃꯥꯡꯈꯤꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯑꯗꯨ ꯄꯣꯂꯤꯇꯤꯛꯁ ꯆꯪꯉꯛꯀꯥꯟꯗ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗ MLA ꯀꯥꯗ꯭ꯔꯤꯉꯩꯗ ꯉꯥꯡꯉꯝꯕ MLA ꯀꯥꯔꯒ ꯇꯧꯔꯛꯄ प्रजाꯁꯤꯡꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯗꯅꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯍꯦꯛꯇ ꯊꯥꯖꯕ ꯄꯤꯔꯝꯃꯒ ꯍꯧꯖꯤꯛꯐꯥꯎ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯅꯍꯥꯟꯃꯛꯀ ꯇꯧꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯃꯦꯟꯒꯤ ꯏꯟꯁꯦꯟꯇꯤꯞꯅꯦꯅ ꯂꯨꯄꯥ ꯂꯥꯛ 5-10 ꯄꯤꯔꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯃꯤꯒꯤ ꯁꯥꯏꯟ ꯆꯦꯛꯇꯣ ꯄꯤꯔꯒ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗꯦꯒꯥꯏ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯕ ꯑꯗꯨꯅ ꯍꯌꯦꯡ ꯍꯧꯖꯤꯛꯇꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯃꯨ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯁꯥꯔ ꯃꯥꯅ ꯍꯪꯒana ꯍꯌꯦꯡꯋꯥꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯅꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯗꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯎꯠꯅꯕ ꯑꯗꯨꯝꯕ ꯊꯝꯃꯛꯄ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯂꯥꯛꯑꯦ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅꯤ ꯂꯥꯛꯏꯁꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗ ꯑꯃꯁꯨ ꯏꯅꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯖꯦꯀꯦꯠ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯗꯤ ꯑꯗꯨꯃ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ MLA ꯑꯣꯏꯔꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯉꯥꯛ ꯁꯦꯟꯒꯅꯤ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯁꯦꯟꯆꯨꯔꯤ ꯌꯩꯈꯤꯕ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜ ꯋꯥꯏꯟ ꯑꯦꯅꯤꯃꯦꯜ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯅꯤ ꯑꯗꯒꯤ ꯁꯦꯀꯣꯂꯣꯀꯣꯖꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯌꯥꯝ ꯂꯩꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯀꯨꯏꯔꯛꯑꯕꯅꯤꯅ ꯑꯃꯨꯛ ꯀꯥꯎꯔꯛꯑꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯉꯥꯛ ꯁꯦꯟꯒꯅꯤ ꯀꯔꯤꯒꯤ ꯃꯈꯥꯗ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗꯅ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯁꯥ ꯉꯥ ꯑꯣꯏꯅ ꯈꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯉꯛꯄꯅꯦꯕ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯁꯨꯖꯜꯂꯛꯑꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯄꯦꯜꯂꯛꯇꯕꯗꯒꯤ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯅꯣꯡꯃꯒꯤ ꯂꯨꯄꯥ 40-50 ꯄꯤꯕꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯑꯗꯒꯤꯁꯨ ꯀꯗꯥꯏꯗꯒꯤꯁꯨ ꯃꯤꯅ ꯁꯨꯝ ꯅꯤꯔꯒ ꯁꯨꯝ ꯑꯗꯩ ꯀꯗꯥꯏꯅ ꯈꯥꯏꯅꯔ ꯁꯨꯝ ꯄꯤꯔꯛꯀꯅꯤ ꯍꯧꯔꯛꯄꯗꯗꯤ ꯃꯌꯥꯝꯁꯤ ꯍꯔꯥꯎ ꯖꯧ ꯃꯌꯥꯝꯁꯤ ꯈꯥꯏꯅꯗꯅ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯉꯝꯃꯛꯇꯕꯅꯤꯅ ꯑꯃꯨꯛ ꯇꯣꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯁꯦꯡꯈꯥꯏ ꯊꯨꯝꯈꯥꯏ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯡ ꯂꯣꯜꯂꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯑꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯌꯥꯏꯔꯤꯄꯣꯛꯇ ꯃꯌꯥꯝ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯑꯦ ꯁꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯔꯛꯑꯕ ꯐꯤꯕꯝꯅꯦꯕ ꯑꯗꯅꯤ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ MLA ꯁꯤꯁꯨ ꯉꯧꯔꯛꯑꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯄꯦꯡ ꯆꯣꯏꯔꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯨ ꯃꯈꯟ ꯍꯪꯕ ꯌꯥꯕ ꯑꯦꯡꯒꯜꯁꯦ ꯇꯣꯉꯥꯟ ꯍꯦꯡ ꯌꯥꯗꯣꯏꯅꯤ ꯃꯥ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯉꯥꯛ ꯁꯦꯟꯒꯅꯤ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯋꯥꯏꯜ ꯂꯥꯏꯐ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯁꯥ ꯉꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄ ꯑꯗꯨꯝꯕ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯁꯤꯗ ꯍꯨꯔꯥꯟꯕꯁꯦ ꯐꯥꯔ ꯂꯥꯛꯄꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯄꯨꯁꯜꯂꯛꯄ ꯑꯗ ꯍꯨꯔꯥꯟꯕꯁꯤꯅ ꯀꯩ ꯍꯥꯏꯒꯦꯗ ꯁꯥꯔ ꯑꯦꯛꯇꯤꯚꯥ ꯍꯨꯔꯥꯜꯂꯒ ꯌꯨꯝ ꯄꯨꯖꯕꯅꯤ ꯇꯂꯞ ꯆꯥꯔꯝꯂꯕꯗꯤ ꯍꯨꯔꯥꯜꯂꯝꯃꯣꯏ ꯁꯥꯎꯔꯣꯏꯗꯧꯅ ꯅꯠꯇ꯭ꯔ ꯁꯥꯔꯅ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯕ ꯑꯗꯨ ꯃꯥꯅ ꯍꯥꯏꯁꯤꯁꯨ ꯂꯩꯇꯗꯅ ꯍꯨꯔꯥꯜꯂꯤꯅꯤ ꯁꯤꯅꯤ ꯂꯩꯔꯒꯗꯤ ꯍꯨꯔꯥꯜꯂꯣꯏ ꯁꯤꯅꯦꯕ ꯁꯥꯔꯣꯏꯗꯧꯅ ꯇꯣꯂꯣꯞ ꯆꯥꯔꯝ ꯇꯥꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯣꯏꯅ
ꯆꯨꯝꯃꯤ ꯑꯃꯔꯣꯝꯗ ꯅꯣꯛꯅꯤꯡꯕꯁꯨ ꯁꯋꯥꯕ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯤ ꯌꯥꯗꯦ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯉꯝꯅꯕ ꯍꯣꯠꯅꯇꯕꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕꯒꯤ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯨ ꯇꯧꯕꯗ ꯂꯝꯕꯤꯗ ꯊꯥꯗꯣꯛꯄ ꯉꯥꯅꯨꯐꯧꯗ ꯐꯥꯔꯒ ꯄꯨꯔ ꯆꯠꯄ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ CCTV ꯀꯦꯃꯦꯔꯥꯗ ꯎꯔꯤꯗꯨꯅꯤ ꯍꯦꯛꯇ ꯃꯤꯒꯤ ꯉꯥꯅꯨ ꯂꯝꯕꯤꯗꯒ ꯊꯝꯕꯖꯥꯕ ꯅꯠꯇꯦ ꯈꯨꯠꯇꯦꯡꯗꯒꯤ ꯀꯔꯤꯗꯒꯤ ꯁꯅꯥꯕꯨꯟꯗꯒꯤ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯔ ꯆꯠꯅꯔꯒ ꯐꯪꯕ ꯑꯗꯨꯅ ꯑꯐꯪꯕ ꯌꯣꯜꯂꯒ ꯆꯥꯅꯔꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕꯒꯤ ꯑꯋꯥꯕ ꯂꯩꯔꯛꯄ ꯃꯇꯝꯗꯨꯗꯅꯦꯕ ꯑꯗꯨꯗ ꯃꯥꯁꯤ ꯍꯨꯔꯥꯜꯂꯛꯏꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯁꯥꯔ ꯑꯦꯛꯇꯤꯚꯥ ꯍꯨꯔꯥꯜꯂꯒ ꯌꯨꯝ ꯄꯨꯖꯕꯅꯤ ꯇꯣꯂꯣꯞ ꯆꯥꯔꯝꯂꯕꯗꯤ ꯍꯨꯔꯥꯜꯂꯝꯃꯣꯏ ꯁꯥꯔ ꯍꯣꯏꯗꯧꯅ ꯇꯣꯂꯣꯞ ꯆꯥꯔꯝꯕꯗꯤ ꯍꯨꯔꯥꯜꯂꯝꯃꯣꯏ ꯁꯥꯔ ꯅꯠꯇ꯭ꯔ ꯁꯥꯔ ꯍꯥꯏꯁꯤꯅꯦꯕ ꯃꯥꯅ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡꯅ ꯉꯥꯎꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯁꯤ ꯑꯗꯨꯅ ꯁꯨꯝꯕꯁꯨ ꯊꯣꯛꯇꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝꯕꯁꯦ ꯍꯨꯔꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯂꯩꯇꯕꯩ ꯍꯨꯔꯥꯜꯂꯤꯅꯤ ꯍꯥꯏꯁꯤꯅꯦꯕ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯜꯂꯛꯑꯦ MLA ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯍꯜꯂꯛꯄꯁꯤꯗ ꯃꯥꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦꯅ ꯀꯦꯔꯤ ꯌꯣꯔ ꯀꯔꯆꯤꯞ ꯌꯨ ꯋꯤꯜ ꯕꯤ ꯗꯤꯂꯤꯡ ꯋꯤꯠ ꯍꯣꯠ ꯇꯣꯄꯤꯛꯁ ꯑꯅ ꯅꯪꯒꯤ ꯍꯦꯡꯀꯆꯤꯞꯄꯨ ꯍꯥꯏꯗꯣꯏꯅꯤ ꯃꯥꯒꯤ ꯔꯨꯃꯥꯟ ꯄꯥꯏꯈꯣ ꯌꯨ ꯋꯤꯜ ꯕꯤ ꯗꯤꯂꯤꯡ ꯋꯤꯠ ꯍꯣꯠ ꯇꯣꯄꯤꯛ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯅꯩꯅꯗꯧ ꯌꯥꯎꯔꯤ ꯅꯪ ꯍꯨꯃꯥꯡ ꯀꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯔꯨꯃꯥꯟꯗꯣ ꯄꯥꯏꯈꯣꯅ ꯁꯤ ꯑꯦꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯆꯠꯄꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯁꯦ ꯗꯤꯁꯀꯁꯟꯗꯒꯗꯤ ꯃꯟꯇ꯭ꯔꯤ MLAꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯨꯝꯕꯗ ꯂꯥꯎꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯀꯦꯔꯤ ꯌꯣꯔ ꯍꯦꯡꯀꯔꯆꯤꯞ ꯍꯥꯏꯗꯨꯅꯤ ꯍꯦꯡꯀꯔꯆꯤꯞꯁꯤ ꯁꯝꯖꯈ꯭ꯔꯦ ꯀꯔꯆꯤꯞ ꯌꯨ ꯋꯤꯜ ꯕꯤ ꯗꯤꯂꯤꯡ ꯋꯤꯠ ꯍꯣꯠ ꯇꯣꯄꯤꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯣꯄꯤꯛ ꯑꯣꯏꯕ ꯑꯀꯟꯕ ꯇꯣꯄꯤꯛ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯒꯗꯣꯔꯤ ꯑꯗꯨꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣই ꯃꯁꯤ ꯄꯥꯏꯒꯣ ꯍꯦꯡꯀꯔꯆꯤꯞ ꯄꯥꯏꯒꯣ ꯍꯥꯏꯅ ꯑꯗꯨꯝꯕ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Diabetes ko loina da hinglibasing tha amagi manungda control toba ngamlei. Urea creatinine wangbasu tha amagi manungda hanthaba ngamlei. Khong hamba nungaitabasu numit manganigi manungda fahanba ngamlei. Piles saibadi nungsang nabasu chama da chama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu tha amagi manungda normal oiba ngamlei. Fatty liver oibasu tha amagi manungda fagathanba ngamlei. Pumnamak natural oiba hidak makhalna laying jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank